ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯀꯥꯈꯠꯅꯕ ꯍꯣꯠꯅꯔꯤꯉꯩꯒꯤ ꯃꯇꯤꯛ ꯑꯁꯨꯝ ꯍꯦꯟꯅ ꯄꯨꯊꯈ꯭ꯔꯦ꯫ ꯃꯃꯩ ꯊꯪꯗꯗꯤ ꯃꯈ꯭ꯋꯥꯡ ꯍꯦꯟꯅ ꯄꯨꯊꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯈꯝꯕꯇꯣꯟ ꯃꯄꯨꯕꯣꯛꯅ ꯂꯤꯕꯤꯈꯤꯕ ꯋꯥꯔꯤ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯆꯤꯡ ꯃꯥꯟ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯏꯀꯪ ꯀꯪꯕ ꯑꯗꯨꯕꯨ ꯂꯩꯈꯣꯝꯒꯨꯝꯕ ꯍꯣꯞ ꯍꯣꯞ ꯂꯥꯎꯕ ꯃꯐꯝ ꯑꯗꯨ ꯊꯦꯡꯅꯩ꯫ ꯃꯐꯝꯗꯨ ꯂꯝꯊꯨꯡꯗꯕꯤ ꯍꯥꯏꯅ ꯈꯪꯅꯩ꯫ ꯀꯅꯥꯒꯨꯝꯕꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯊꯈ꯭ꯔꯕꯗꯤ ꯑꯔꯦꯡ ꯄꯨꯊꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯂꯩꯅꯨꯡꯗ ꯆꯪꯈꯤꯗꯨꯅ ꯁꯤ꯫ ꯀꯜꯂꯕ ꯁꯥꯃꯨ ꯀꯩ ꯐꯥꯎꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯊꯈ꯭ꯔꯕꯗꯤ ꯍꯤꯡꯕꯒꯤ ꯑꯁꯥ ꯂꯩꯇ꯭ꯔꯦ꯫ ꯃꯍꯥꯛꯅ ꯇꯥꯔꯤꯕꯗꯨ ꯃꯄꯨꯕꯣꯛꯅ ꯍꯥꯏꯕ ꯂꯝꯊꯨꯡꯗꯕꯤ ꯃꯐꯝ ꯑꯗꯨꯒꯨꯝꯕꯅꯤ ꯍꯥꯏꯅ ꯈꯝꯕꯇꯣꯟꯅ ꯈꯟꯈ꯭ꯔꯦ꯫ ꯂꯦꯡꯂꯤ ꯃꯈꯩ ꯄꯨꯊꯈꯤꯒꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯦ꯫ ꯂꯦꯡꯕ ꯌꯥꯗꯗꯅ ꯃꯍꯥꯛ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤꯔꯣꯝ ꯍꯧꯈ꯭ꯔꯦ꯫ ꯃꯍꯥꯛ ꯋꯥꯟꯊꯒꯗꯧꯔꯦ꯫ ꯃꯍꯥꯛꯅ ꯑꯃꯨꯛꯇꯪꯗꯤ ꯍꯣꯠꯅꯗꯨꯅ ꯀꯥꯈꯠꯀꯦ ꯈꯜꯂꯗꯨꯅ ꯃꯈꯣꯡ ꯐꯨꯛꯄ ꯂꯥꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄꯅꯤ, ꯍꯟꯗꯛꯃꯨꯛꯇꯤ ꯃꯍꯥꯛ ꯃꯊꯕꯥꯛ ꯌꯧꯅ ꯄꯨꯊꯈ꯭ꯔꯦ꯫ ꯈꯝꯕꯇꯣꯟ ꯂꯩꯅꯨꯡꯗ ꯄꯨꯊꯗꯨꯅ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯃꯌꯨꯝꯗ ꯂꯩꯍꯧꯕ ꯃꯄꯨꯕꯣꯛꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯍꯥꯛ ꯀꯞꯄ ꯍꯧꯔꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯀꯞꯂꯨꯔꯒ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯗ꯭ꯔꯕꯗ ꯈꯝꯕꯇꯣꯟ ꯀꯥꯈꯠꯄ ꯉꯝꯅꯅꯕ ꯎꯄꯥꯏ ꯊꯤꯔꯛꯂꯦ꯫ ꯉꯥꯜꯂꯤꯕ ꯃꯅꯤꯃꯨꯛꯇ ꯃꯥꯅ ꯄꯨꯊꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡꯀꯥꯞ 4-5ꯇꯪ ꯉꯥꯏꯔꯕ ꯃꯐꯝꯗ ꯂꯩꯕꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯁꯔꯨꯛ ꯈꯔꯗꯤ ꯇꯁꯦꯡꯅ ꯎꯕ ꯐꯪꯏ꯫ ꯃꯍꯥꯛꯅ ꯄꯨꯊꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯅꯥꯛ ꯌꯦꯠꯇ ꯌꯦꯡꯕ ꯍꯧꯔꯛꯂꯦ꯫ ꯂꯥꯏꯅ ꯇꯝꯕꯒꯨꯝꯅ ꯅꯥꯛ ꯌꯦꯠꯇ ꯂꯩꯔꯤꯕ ꯁꯨꯔꯨꯡꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯅꯨꯡ ꯀꯌꯥ ꯐꯛꯂꯥꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯂꯩꯕ ꯎꯏ꯫ ꯈꯝꯕꯇꯣꯟ ꯀꯥꯈꯠꯄ ꯉꯝꯕ ꯌꯥꯏ ꯈꯟꯕꯒꯤ ꯋꯥꯈꯜꯗ ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ꯫ ꯃꯍꯥꯛꯅ ꯂꯦꯡꯗꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯍꯥꯏꯐꯦꯠ ꯂꯥꯝꯂꯒ ꯃꯆꯦꯠ ꯅꯥꯏꯔꯞ ꯇꯧꯕ ꯅꯨꯡ ꯑꯃꯗ ꯇꯥꯞ ꯄꯥꯏꯔꯒ ꯃꯁꯥ ꯑꯗꯨ ꯆꯤꯡꯈꯠꯂꯤ꯫ ꯃꯊꯕꯥꯛ ꯐꯥꯎꯕ ꯄꯨꯊꯔꯨꯔꯕ ꯃꯁꯥ ꯑꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯆꯤꯡꯈꯠꯂꯛꯂꯦ꯫ ꯑꯗꯨꯒ ꯐꯛꯂꯥꯡ ꯑꯗꯨꯗ ꯅꯞꯇꯨꯅ ꯈꯣꯡꯀꯥꯞ 4-5ꯔꯣꯝ ꯋꯥꯅ ꯆꯠꯂꯤ꯫ ꯃꯅꯤꯃꯨꯛꯇ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛ ꯐꯛꯂꯥꯡꯗꯒꯤ ꯀꯨꯝꯊꯒꯦ ꯈꯟꯕꯗ ꯃꯍꯥꯛ ꯆꯤꯡꯅꯕ ꯄꯣꯛꯏ꯫ ꯑꯃꯨꯛꯁꯨ ꯄꯨꯊꯈꯤꯒꯗ꯭ꯔꯥ ꯈꯟꯕꯗ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯄꯨꯊꯕ ꯇꯥꯔꯕꯁꯨ ꯀꯥꯈꯠꯅꯕ ꯄꯥꯝꯕꯩ ꯏꯔꯥꯏ ꯂꯥꯏꯅ ꯂꯩꯕꯅ ꯈꯝꯕꯇꯣꯟ ꯊꯣꯏꯅ ꯆꯤꯡꯅꯕ ꯄꯣꯛꯇ꯭ꯔꯦ꯫ ꯃꯍꯥꯛꯅ ꯇꯞꯅ ꯀꯨꯝꯊꯩ꯫ ꯑꯍꯥꯟꯕꯗ ꯑꯣꯏ ꯊꯪꯕ ꯃꯈꯣꯡꯗꯨ ꯇꯞꯅ ꯊꯥꯡꯊꯔꯒ ꯂꯩꯃꯥꯏꯗ ꯅꯝꯂꯒ ꯌꯦꯡꯏ꯫ ꯄꯨꯊꯗ꯭ꯔꯦ ꯈꯪꯂꯕꯗ ꯌꯦꯠ ꯊꯪꯕ ꯃꯈꯣꯡꯗꯨ ꯇꯞꯅ ꯊꯥꯡꯊꯗꯨꯅ ꯂꯦꯞꯄꯤ꯫ ꯇꯞꯂꯤ ꯃꯈꯣꯡ ꯊꯥꯡꯖꯤꯜꯂꯒ ꯃꯍꯥꯛꯅ ꯃꯅꯤꯗꯨ ꯇꯥꯞ ꯍꯦꯛ ꯄꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯨꯔꯨꯡꯒꯤ ꯑꯀꯣꯏꯕ ꯊꯛ ꯈꯥ ꯃꯨꯟꯅ ꯌꯦꯡꯏ꯫ ꯉꯥꯏꯍꯥꯛ ꯈꯣꯡꯐꯝ ꯍꯣꯡꯗꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯈꯝꯕꯇꯣꯟ ꯃꯃꯥꯡꯂꯣꯝꯗ ꯇꯞꯅ ꯈꯣꯡ ꯊꯥꯡꯕ ꯍꯧꯈ꯭ꯔꯦ꯫ ꯀꯔꯤꯁꯨ ꯄꯨꯊꯗ꯭ꯔꯕꯗ ꯈꯔ ꯀꯟꯅ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯀꯨꯏꯅ ꯀꯔꯤ ꯑꯃꯠꯇ ꯆꯥꯔꯛꯇꯕꯅ ꯈꯝꯕꯇꯣꯟ ꯆꯥꯛ ꯂꯥꯝꯕꯅ ꯆꯔꯤ ꯇꯠꯂꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯀꯟꯕ ꯑꯃꯒꯨꯝ ꯂꯦꯞꯄ ꯑꯃꯗꯤ ꯆꯠꯄ ꯉꯝꯂꯤꯕꯗꯨ ꯃꯍꯥꯛ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯁꯤ ꯑꯍꯤꯡ ꯑꯃꯈꯛꯇꯒꯤꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯅꯅꯤ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛꯇꯤ ꯃꯍꯥꯛ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯅꯨꯃꯤꯠ 30ꯅꯤꯔꯣꯝ ꯁꯨꯔꯛꯂꯕꯅꯤ꯫ ꯅꯨꯃꯤꯠ 30ꯅꯤꯔꯣꯝ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯆꯥꯕ ꯊꯛꯄ ꯇꯧꯗ꯭ꯔꯕꯗꯤ ꯀꯔꯤ ꯑꯣꯏꯐꯝ ꯊꯣꯛꯄꯒꯦ? ꯈꯝꯕꯇꯣꯟ ꯃꯅꯤ ꯑꯗꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯑꯁꯨꯝ ꯆꯠꯄꯅ ꯁꯨꯔꯨꯡ ꯑꯗꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯃꯇꯝ ꯈꯔ ꯆꯠꯂꯒ ꯆꯥꯎꯔꯕ ꯁꯨꯔꯨꯡꯒꯤ ꯁꯪꯂꯦꯟ ꯑꯃ ꯊꯦꯡꯅꯔꯦ꯫ ꯁꯪꯂꯦꯟ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯨ ꯌꯥꯝꯅ ꯋꯥꯡꯏ꯫ ꯃꯍꯥꯛꯅ ꯃꯊꯛꯇ ꯌꯦꯡꯈꯠꯄꯗ ꯆꯤꯡꯒꯤ ꯂꯩꯕꯥꯛ ꯑꯃꯗꯤ ꯅꯨꯡꯖꯥꯎ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯦ꯫ ꯅꯥꯛ ꯌꯦꯠꯀꯤ ꯐꯛꯂꯥꯡ ꯑꯗꯨꯁꯨ ꯁꯪꯂꯦꯟ ꯑꯃꯒꯨꯝ ꯑꯗꯨꯃꯛ ꯆꯥꯎꯏ꯫ ꯁꯪꯂꯦꯟ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯈꯥꯡꯖꯥꯎ ꯑꯃ ꯂꯩ꯫ ꯈꯥꯡꯖꯥꯎ ꯑꯗꯨ ꯂꯩꯔꯪꯒꯨꯝꯕ ꯑꯃꯒꯤ ꯃꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯂꯩ꯫ ꯃꯅꯥꯛꯇ ꯆꯥꯎꯔꯕ ꯌꯣꯠꯆꯩ ꯀꯌꯥꯁꯨ ꯇꯥꯗꯨꯅ ꯂꯩꯕ ꯎꯏ꯫
ꯌꯣꯠꯆꯩꯁꯤꯡ ꯑꯗꯨ ꯌꯣꯠꯁꯤꯡꯒꯣꯠꯀꯤ ꯃꯑꯣꯡ ꯃꯥꯜꯂꯤ꯫ ꯀꯥꯗꯨꯒꯤ ꯑꯇꯣꯞꯄ ꯃꯇꯥꯏ ꯑꯃꯗꯅ ꯆꯤꯡꯒꯤ ꯂꯩꯕꯥꯛꯇꯅ ꯊꯣꯡꯒꯠꯇꯨꯅ ꯁꯦꯝꯂꯕ ꯐꯃꯨꯡꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯂꯩ꯫ ꯃꯅꯥꯛꯇꯨꯗ ꯆꯥꯎꯔꯕ ꯅꯨꯡꯉꯧꯒꯤ ꯃꯤꯡꯁꯦꯜ ꯑꯃꯁꯨ ꯊꯦꯠꯂꯤ꯫ ꯈꯝꯕꯇꯣꯟꯅ ꯑꯁꯨꯝ ꯀꯣꯏꯅ ꯀꯣꯏꯅ ꯌꯦꯡꯗꯨꯅ ꯈꯜꯂꯤ, ꯑꯣ, ꯃꯁꯤ ꯁꯣꯏꯗꯅꯃꯛ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯇꯨꯝꯐꯝ ꯀꯥ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯁꯤꯅ ꯃꯥꯒꯤ ꯐꯃꯨꯡ, ꯑꯗꯨꯒ ꯃꯁꯤꯅ ꯂꯩꯔꯪ, ꯑꯗꯨꯒꯤ ꯃꯁꯤꯅ ꯃꯤ ꯉꯧꯅꯅꯕ ꯈꯥꯡꯖꯥꯎ, ꯃꯁꯤꯅ ꯃꯤ ꯂꯧꯅꯅꯕ ꯌꯣꯠꯁꯤꯡꯒꯣꯠ꯫ ꯂꯩꯔꯪꯒ ꯈꯥꯡꯖꯥꯎꯒ ꯂꯩꯕ ꯃꯇꯥꯏ ꯑꯗꯨꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯀꯥ ꯑꯃꯁꯨ ꯂꯩ꯫ ꯈꯝꯕꯇꯣꯟꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯁꯔꯨꯒꯤ ꯁꯔꯨ ꯉꯥꯛꯇ ꯄꯤꯛ ꯊꯟꯅ ꯂꯩ꯫ ꯀꯥ ꯑꯗꯨ ꯃꯤꯔꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯂꯩꯔꯪꯁꯨ ꯈꯥꯡꯖꯥꯎꯁꯨ ꯃꯤꯔꯥꯡꯒꯤ ꯃꯤꯔꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯀꯥ ꯑꯁꯤ ꯃꯇꯝ ꯀꯨꯏꯅ ꯁꯤꯖꯤꯟꯅꯔꯛꯇ꯭ꯔꯦ ꯍꯥꯏꯅ ꯈꯝꯕꯇꯣꯟꯅ ꯈꯜꯂꯤ꯫ ꯐꯝꯕꯥꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯈꯤꯜꯂꯤꯕ ꯅꯨꯡꯉꯧ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯕ ꯎꯏ꯫ ꯃꯍꯥꯛꯅ ꯃꯃꯥꯏ ꯑꯃꯗꯤ ꯃꯁꯥ ꯄꯨꯝꯕ ꯅꯥꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯗꯨꯗ ꯈꯪꯂꯦ ꯃꯍꯥꯛ ꯃꯌꯥꯡ ꯀꯪꯂꯦ꯫ ꯍꯤꯡꯆꯥꯕꯒꯤ ꯀꯥ ꯑꯗꯨꯒ ꯍꯦꯛ ꯊꯪꯅꯕꯗ ꯁꯨꯔꯨꯡꯒꯤ ꯊꯣꯡ ꯑꯃ ꯄꯥꯜꯂꯤ꯫ ꯈꯝꯕꯇꯣꯟꯅ ꯆꯦꯞꯊꯗꯨꯅ ꯍꯦꯛ ꯌꯦꯡꯈꯤꯕꯗ ꯀꯥ ꯑꯗꯨ ꯄꯨꯝꯃꯝ ꯃꯝꯃꯤ꯫ ꯃꯍꯥꯛ ꯆꯪꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯅꯤ ꯑꯗꯨꯒꯤ ꯃꯉꯥꯜꯅ ꯀꯥ ꯑꯗꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯀꯥ ꯑꯗꯨ ꯐꯅ ꯆꯥꯎꯏ꯫ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯍꯥꯏꯐꯦꯠ ꯆꯥꯎꯕ ꯄꯨꯈ꯭ꯔꯤ ꯑꯃꯁꯨ ꯂꯩ꯫ ꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯂꯨꯏ꯫ ꯆꯤꯡꯒꯤ ꯏꯐꯨꯠ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯝꯕꯇꯣꯟꯅ ꯈꯜꯂꯤ꯫ ꯃꯍꯥꯛꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯅꯕ ꯏꯁꯤꯡ ꯑꯗꯨ ꯊꯛꯀꯦ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯏꯁꯤꯡ ꯑꯗꯨ ꯊꯛꯄ ꯌꯥꯗꯕ ꯑꯣꯏꯔꯝꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯃꯑꯣꯟ ꯃꯑꯣꯟ ꯈꯜꯂꯤ꯫ ꯃꯍꯥꯛꯅ ꯏꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯕꯗ ꯆꯥꯎꯔ ꯆꯥꯎꯔꯕ ꯉꯥꯃꯨ ꯉꯀ꯭ꯔꯥ ꯑꯃꯗꯤ ꯄꯣꯔꯣꯝ ꯆꯥꯗꯨꯅ ꯂꯩꯕ ꯈꯝꯕꯇꯣꯟꯅ ꯎꯏ꯫ ꯃꯗꯨꯗ ꯈꯝꯕꯇꯣꯟꯅ ꯈꯜꯂꯤ, ꯑꯣ, ꯉꯥ ꯂꯩꯕ ꯌꯥꯕꯅꯤꯅ ꯏꯁꯤꯡ ꯑꯁꯤ ꯁꯣꯏꯗꯅ ꯊꯛꯄꯁꯨ ꯌꯥꯔꯝꯒꯅꯤ꯫ ꯈꯝꯕꯇꯣꯟꯅ ꯑꯃꯨꯛ ꯉꯥꯏꯊꯕ ꯇꯧꯗꯅ ꯀꯨꯝꯊꯗꯨꯅ ꯏꯁꯤꯡ ꯈꯨꯖꯣꯛ 5-10 ꯊꯛꯆꯤꯜꯂꯤ꯫ ꯃꯕꯨꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯥꯔꯕꯗ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯈꯔ ꯀꯣꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯈꯟꯗꯨꯅ ꯈꯝꯕꯇꯣꯟꯅ ꯊꯪꯅꯕ ꯀꯥꯗ ꯍꯤꯡꯆꯥꯕꯒꯤ ꯐꯝꯕꯥꯛ ꯑꯗꯨꯗ ꯍꯤꯞꯄꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯥꯛ ꯂꯥꯝꯕꯅ ꯇꯨꯝꯊꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯀꯔꯤ ꯆꯥꯔꯒ ꯍꯤꯡꯒꯗꯒꯦ ꯈꯟꯗꯨꯅ ꯑꯁꯨꯝ ꯂꯩꯔꯤꯉꯩꯗ ꯉꯁꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯩꯍꯧꯕ ꯉꯥꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯈꯝꯕꯇꯣꯟ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯄꯨꯈ꯭ꯔꯤ ꯂꯩꯕ ꯊꯪꯅꯕ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯃꯅꯤ ꯑꯗꯨ ꯊꯝꯂꯒ ꯃꯍꯥꯛ ꯏꯁꯤꯡꯗ ꯆꯥꯔꯤꯕ ꯉꯥ ꯑꯗꯨ ꯐꯥꯒꯦ ꯍꯣꯠꯅꯩ꯫ ꯑꯉꯛꯄꯅꯤ, ꯉꯥꯁꯤꯡ ꯑꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯐꯥꯕ ꯌꯥꯏ꯫ ꯆꯥꯔꯤꯕ ꯉꯥꯁꯤꯡ ꯑꯗꯨ ꯈꯝꯕꯇꯣꯟꯒꯤ ꯃꯈꯨꯠꯅ ꯄꯥꯏꯕꯗ ꯁꯨꯡꯂꯦꯡ ꯂꯦꯡꯗꯦ꯫ ꯃꯍꯥꯛꯅ ꯉꯥ 4-5 ꯐꯥꯔꯦ, ꯑꯗꯨꯒ ꯃꯅꯤ ꯑꯗꯨ ꯄꯨꯔꯒ ꯍꯥꯟꯅꯒꯤ ꯍꯤꯡꯆꯥꯕꯒꯤ ꯀꯥ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯉꯥꯗꯤ ꯐꯥꯔꯦ, ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯆꯥꯒꯅꯤ? ꯃꯩꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯗꯤ ꯀꯝꯗꯧꯅ ꯊꯣꯡꯒꯅꯤ? ꯐꯔꯦ, ꯍꯤꯡꯅ ꯍꯦꯛꯇ ꯆꯥꯕ ꯇꯥꯔꯦ꯫ ꯍꯤꯡꯆꯥꯕꯇ ꯅꯠꯇꯦ, ꯍꯤꯡꯅ ꯆꯥꯕ ꯍꯥꯏꯕꯁꯤ꯫ ꯑꯩꯁꯨ ꯉꯁꯤꯗꯤ ꯍꯤꯡꯅ ꯆꯥꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯈꯝꯕꯇꯣꯟ ꯉꯥ ꯑꯗꯨ ꯍꯤꯡꯅ ꯆꯥꯕ ꯍꯧꯔꯛꯂꯦ꯫ ꯑꯍꯥꯟꯕ ꯆꯤꯛꯄꯗ ꯈꯔ ꯍꯪꯒꯣꯏꯕ ꯄꯣꯛꯏ, ꯑꯗꯨꯕꯨ ꯍꯤꯡꯅꯕꯒꯤꯗꯃꯛꯇꯅꯤ ꯈꯟꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯎꯏꯁꯤꯟꯗꯨꯅ ꯉꯥ ꯑꯃꯗꯤ ꯂꯣꯏꯅ ꯆꯥꯊꯣꯛꯂꯦ꯫ ꯉꯥ ꯃꯄꯨꯝ ꯑꯃ ꯆꯥꯕ ꯂꯣꯏꯔꯛꯄꯗ ꯃꯍꯥꯛ ꯆꯥꯅꯤꯡꯗꯕ ꯄꯣꯛꯂꯦ꯫ ꯑꯗꯨꯕꯨ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯅꯕ ꯑꯃꯗꯤ ꯍꯤꯡꯅꯕꯒꯤꯗꯃꯛ ꯆꯥꯗꯕꯗꯤ ꯌꯥꯗꯦ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯉꯥ 4-5 ꯂꯣꯏꯅ ꯆꯥꯊꯣꯛꯂꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯄꯨꯈ꯭ꯔꯤꯗ ꯂꯥꯛꯂꯒ ꯏꯁꯤꯡ ꯈꯨꯖꯣꯛ 4-5 ꯊꯛꯆꯤꯜꯂꯦ꯫ ꯈꯝꯕꯇꯣꯟ ꯆꯥꯛ ꯂꯥꯝꯕ ꯈꯔ ꯐꯔꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯐꯝꯕꯥꯛ ꯑꯗꯨꯗ ꯍꯤꯞꯊꯔꯦ꯫ ꯑꯁꯨꯝ ꯍꯤꯞꯅ ꯃꯍꯥꯛꯅ ꯈꯜꯂꯤ, ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯃꯪꯂ ꯇꯥꯏꯕꯪꯂ? ꯁꯨꯔꯨꯡ ꯑꯁꯤꯗꯒꯤ ꯃꯄꯥꯜꯗ ꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯒꯅꯤ? ꯑꯩꯕꯨ ꯁꯨꯔꯨꯡ ꯑꯁꯤꯗ ꯂꯩꯕꯁꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯕꯖꯥꯠꯅꯣ? ꯅꯨꯃꯤꯠ ꯃꯁꯛꯁꯨ ꯎꯕ ꯐꯪꯗꯅ ꯑꯃꯝꯕ ꯁꯨꯔꯨꯡ ꯑꯁꯤꯗ ꯑꯩꯗꯤ ꯀꯔꯤꯃꯠꯇꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯪ ꯑꯣꯏꯔꯝꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯅꯤꯗ꯫ ꯑꯁꯨꯝꯅ ꯈꯟꯅ ꯉꯥꯏꯍꯥꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯀꯨꯏꯅ ꯆꯥꯔꯛ ꯊꯛꯂꯛꯇꯕꯅ ꯃꯕꯨꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯥꯔꯕꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈ꯭ꯔꯦ꯫
Mahak tasengnamak kuina tumlure. Mahak hogalakpada masadu itek tekhatle. Asumna Khambatona pukri adugi nga chaduna amadi ising thaktuna matam kaya lelakle. Konadi mahak nga ahingba chabadu yamna hainarakle. Mahakna ka ani adudagi hena chathok chasin tawdaba kire. Maramdi surungi ka adu mafang phangbana chatpu chatkrabadi hanagi mafam adu hanjilakpa ngamde. Thakna chanaba laiba mafam adudagi mahak chatkrabadi sana thaknaba phangdaduna sigadra khanbadagi mahak matam kuina chathoktre. Adubu adum ka adugi manungda laiba tarbadi mahak surungdagi mapal thokpa ngamdaduna adum laiba tare. Mapal thokpa ngamdaduna adum laiba tare khanbadagi surungi mapal thiba oina ka adudagi thorakle. Makhutta mani adu thaba leite. Aduna chatliba makhai pungan ngali. Mahakna asum chatli lambi ani phanglamme. Khambaton oiromda chatli mabukningda khali. Aina theklibasi oiromdani. Adui tadi mathangda amuk yetlomda thei. Asumna Khambatona mahakna chatpa lambi adu chinpha punaba munna yengi. Karigumbada khangnabani haiduna nung macha amana lai chinglamme. Asumna chatpana magi mamangda laptakna iranglangba mapai ui. Mahakna changchinduna yengbada piktak tawba mani mukta kayana nung paibagumna paiduna karigumba chaina taduna lay. Khambatona asum chatpada mani mukta mathak aduda gyao netuna chatli. Nak yetasu mani muktana mapai pumlanglangi. Khambatona asum chatpada makhong adu mani mukta marakta khujeng phawba puthai. Chatliba makhai loiba naide. Manigi mani ngakta mahak asum chatli. Mani mukta sing adu thawan mi chakumna tagup tare nganduna yengba nungaiduna mahak makhutta pairiba mani adu phiraida chena yepsilli. Achauba mani adugi mangal adu udrabada matam adudadi akupa mani mukta sing adu hanadigi hena nganthorakpugum tawi. Mahakna asum chatliba makhai mani mukta sing aduna kuphet tawbadu yengba matamda Khambaton awaba sing adu loina kawi. Mahakna leptana asum surung adugi paringda changsinbada mani mukta sing adu khara lanna tarambadagi kona thangdadi pumam mamkhre. Mani mukta amatasu udre. Mahakna amamba aduda chumna changsilli. Adubu surung adu makhatana chatpham leitre.